अहानबदा मरुबा पाव पिजरे मसागी युमदा हंजिनबा यादना लैरिबा नुपी आंगांग सिंगे मिकप मिराव खोलसिंग प्राइम मिनिस्टर नरेंद्र मोदी ना तासिनदना लैरिबा करिगिनो हाइना लोक सभा की मेंबर अल्फ्रेड अथरना हंख्रे मणिपुर की गवर्नर होइना हयेंग वासक लौगदौरिबा लक्ष्मण प्रसाद आचार्य ngasi इम्फाल थुंगलखिबगा लोइनना चीफ मिनिस्टर नोंथोंबम बिराना लुचिंगबा मिनिस्टरियल टीम अमना तरामना ओखरे मणिपुर थोकलिबा इरांग असिगी मपुंग ओइबा हौरकफमदे ड्रग ललोनबा सेंग थिंगलुबा अमदे लोकाइना मणिपुर चंगसिलकबा सेंग थिंगलुबदगिनी हाइना चीफ मिनिस्टर नोंथोंबम बिराना फोंदोरकले कुकी एमएलए सिंगना थंगना असेंबली सेशन याउदबा सिना इरांग असिगी वारोइसिन पुरकपदा थिंथानबगी मचाक अमा ओइदुना लेरे हाइना MPCC की प्रेसिडेंट एमएलए के मेघचंद्रना फोंदोरकले हयेंगदगी फंबा हौगदौरिबा मणिपुर लेजिस्लेटिव असेंबली मिफमदा हौजिक थोकलिबा इरांग असिना सोखलबा सिंगे लो अमा सेंबियु हाइना MPCC की वर्किंग प्रेसिडेंट KS देब्रतना थक्सिलकले अमदी अकनबा नोंगना मरम ओइरगा तमेंगलोंग डिस्ट्रिक्ट की मनुंग चना लैबा तबांगलोंग खुलदा चिंगनिंग खाइबदगी ममा मचा लैखिद्रे चीफ मिनिस्टरना अवाबा फोंदोरकले खुरमचरे टाइम्स ऑफ मणिपुर की मणिपुरी पाव मीटिंग ताबिरिबा पुंगनमकु लक्ष्मी कोंगखामना तराम नोकचरे हौजेक पाव संदोंना पिजरे मसागी युमदा हंजिनबा यादना लैरिबा नुपी आंगांग सिंगे मिकप मिराव खोलसिंग प्राइम मिनिस्टर नरेंद्र मोदी ना तासिनदना लैरिबा करिगिनो चही अमा हेलबा इरांग असिदा मणिपुरदा अमु फावबा चत्रिबा करिगिनो हाइना लोक सभा की मेंबर अल्फ्रेड अथरना पार्लियामेंट मिफमदा हंख्रे सेनबाचोई असिगी यूनियन बजट का मरी लैनना लोक सभा चथकिबा डिबेट अमदा लोक सभा की मेंबर अल्फ्रेड अथरना हाई ममांग तक्ता लेबाक असिगी यूनियन मिनिस्टर कयाना ngaiak leitana awang nongpok state singda laklamlaba do मणिपुर की इरांग असे हेक हौखिबदगी लाकिद्रिबा करिगिनो मणिपुरदा तंगदु लैता हन्नबा होनबदा चीफ मिनिस्टर नोंथोंबम बिरेन सिंदोकपा ngamdana लैरिबा सिना करिगिनो चीफ मिनिस्टर सिंदोकपा हाइबसी प्राइम मिनिस्टर ना इराइलाइना पांगथोकपा ngamlabasो ngasi फावबा सिंदोक्तना लैरि मणिपुर गुंबा पिख्रबा स्टेट अमदा तंगदु लैता बा हंजिलहनबा ngamdrabadi असुक चावख्रबा लैबाक अमा करमना ngak सेनगदौरिबनो हाइनासो अथरना हंखी अनोबा यूनियन बजट से कुबना नैनबदा फाइनेंस मिनिस्टर निर्मला सीतारमन मणिपुर की मतंगदा मयेक सेंगना खंगद्रे हाइबसी खंगबा ngamlei मणिपुर हाइरिबा स्टेट असि पर कैपिटा इनकम ख्वाइदगी नेमबा अमसुंग इन्फ्लेशन की चांग ख्वाइदगी वांगबा स्टेट अमा ओइरिबने चही 35 की मनुंगदा ख्वाइदगी तमथिना मणिपुरदा थेंगनरिबा इचावदु पल्लदुना अथरना हाई अनोबा यूनियन बजट असि एंटी पीपल बजटनी यूनियन बजट पुथोकपदा करीना मियाम की अपामबनो अमदे करीना मियाम की मायोक्ता लैबनो हाइबा खंगदोकपा असि यामना लुबा हिरम अमा नते नाकल अमरोमदा प्राइम मिनिस्टर नरेंद्र मोदी याउना रूलिंग बीजेपी दा याउरिबा खुदिंगमंगना मोदी लैरबदी पुमनमक ओइथोकनी अमदे मोदी लैबा मफमदा अचुंबा वायल फंगनगनी हाइबा वाफमसिंग फोंदोकनदुना लैरे अदुम ओइनमक मणिपुरदा थोकलिबा इरांग असिगी अचुंबा वायल करम मतमदा फंगनखिबा लैख्रबगे इंडिया की सरुक अमा ओइना मणिपुर की मियाम दसो मानब बजट पिफम थोई मियामना पार्लियामेंट की मेंबर अमा ओइना थागलकलिबा सि हाउस दा वा ngangbसिंग अदु खक तानबा थागलखिबा नते हाइनसु खोइसाउनरबा अल्फ्रेड अथरना हाउस दा थमखी Madam Chairwoman, what has happened in my state of Manipur in the last 15 months? This is no joke. Since the coming of the NDA government in 2014, every single day or week has not got by when we have not seen a union minister in Manipur. Every single week we would see a union minister. Where are they today after the 3rd of May 2023? 2023 के बाद एक मंत्री देखा नहीं मणिपुर में। क्यों मैडम चेयरवुमन?
अपना प्रधानमंत्री जी से हम पूछना चाहता है, मेरा दिल कहता है सच आदमी है प्रधानमंत्री जी, सच करना चाहता है, दिल में खुलासा है, तगड़ा वाला प्रधानमंत्री है, हमको समझ में आता है। 56 इंच कहीं नहीं, लेकिन उसको समझदार है कि अपना देशवासियों, अपना नागरिक लोग मणिपुर में अभी खाना पीना तक भी नहीं मिल रहा है। रेफ्यूजी कैंप में 15 महीना, किसको पुकारो, किसको बोलो? अपना मुख्यमंत्री से आप पूछ लीजिए, वो एक खुद दिन भर दिन उसका मुंह से जो शब्द निकलता है सिर्फ मारने का, पीटने का। क्या है ये मेरा देश है क्या? मेरा परिवार ये देश देखने के लिए थोड़ी ना सैक्रिफाइस किया है मैडम। मणिपुर की गवर्नर ओइना अहेनबा चार्ज पुनबगी दमक हयेंग वासक लौगदौरिबा लक्ष्मण प्रसाद आचार्य ngasi इम्फादा थुंगलखिबगा इरोइनना चीफ मिनिस्टर नोंथोंबम बिरेना लुचिंगबा मिनिस्टरियल टीम अमना तराम नोखरे। लक्ष्मण प्रसाद आचार्यना ngasi इम्फादा हेक थुंगलबगा राजभवनदा महाकु हराउ तयाम नोखि। तराम नोपदुदा चीफ मिनिस्टर एन बिरेन, मणिपुर लेजिस्लेटिव असेंबली की स्पीकर टी सत्यव्रता, मिनिस्टर अमसुंग एमएलए सिंह, चीफ सेक्रेटरी डॉक्टर विनीत जोशी, सिक्योरिटी एडवाइजर कुलदीप सिंह, डीजीपी राजीव सिंह लेंगा के अतई सीनियर ऑफिसर कयाना सरू याखी। लक्ष्मण प्रसाद आचार्यना राजभवन थुंगलबगा मणिपुर राइफल्स अमसुंग इंडियन रिजर्व बटालियन की पर्सनल सिंगना महाकु राष्ट्रीय सैल्यूट पीखी। हयेंग अयुक पुंग 8 ताबदा मणिपुर की गवर्नर ओइना अहेनबा चार्ज पुनबगिदमक इम्फाल की राजभवन लक्ष्मण प्रसाद आचार्य की वासक लौबगी थौरम पांगथोकनी। लक्ष्मण प्रसाद आचार्य राजभवन तराम नोपगी थौरम लोरब मतों चीफ मिनिस्टर नोंथोंबम बिरेना लुचिंगबा मिनिस्टर अमसुंग एमएलए सिंगना गवर्नर ओइना फम थादोकलगदबा अनुष्या उइकेगसु उनखी। मधुदा गवर्नर अनुष्या उइकेना मणिपुर थोकलिबा इरांग असि लोइसिंदुना महौसागी फिबमदा लागनबा होनबदा लौकिबा थौदांग अमदि कॉन्स्टिट्यूशन की हेड अमोइना मणिपुर की दमक पांगथोकलंबा थौदांग से चीफ मिनिस्टर एन बिरेना थागतबा फोंदोखी। मसिगे रोइनना चीफ मिनिस्टर नोंथोंबम बिरेना अमदि मिनिस्टर सिंह की कोऑपरेशन अदुबुसु गवर्नर अनुष्या उइकेना नुंगाइबा अमदि अपेनबा फोंदोखी। मणिपुर थोकलिबा इरांग असिगी मपुंग ओइबा हौरकफमदि ड्रग ललोनबसिंग थिंगलुबा अमदि लोकाइना मणिपुर चंगसिलकबसिंग थिंगलुबदगिनि हाइना चीफ मिनिस्टर नोंथोंबम बिरेना फोंदोरकली। न्यूज 9 कोबा टीवी चैनल अमना लोबा खनबा इंटरव्यू अमदा चीफ मिनिस्टर वाफम असे फोंदोकलतुना हाई कुमजा 1958 हौरगा म्यांमारदा तंगदु लैतादबा थोपा खुदिंगी स्टेटससिदा मसिंग यामलबा मी कया लोकाइना चंगलकले। प्री मूवमेंट रेजिम चलरिंगई मतमददे म्यांमार अमदि इंडिया की सिटीजन से किलोमीटर 90 फाउबा चे चांग अमदा याउदना चतोक चसिन तौबा यारमी। फिबम असिदगी स्टेटससिदा लोकाइना चंगलकलिबा मितोबसिंगी डाटा अमा खोमगनबा लेंगाना थबक लौखटपा हौरखी। स्टेटससिगी डिस्ट्रिक्ट खरदा लोकाइना चंगलकपा मीगी मसिंग असी अकंगनबा कांगलुप अमदा खांगेन हेनगल अमबदगी मितोब मसक खांगदोकनबगी थबक असी लौखलकपनी। मितोब खंदोकपगी थबक असी लौखलकपदगी इरांग असी थोकनबगी अचौबा मचाक अमा ओइरखिबनी। महांगना मखा ताना हाई वारन ड्रग्स असे कुमजा 2019 हौखिबनी अदुबु कोविड-19 ना मरम ओइरगा मतम खरा लेपखी। मदुगी मतुंगदा कैंपेन असी मखा चथरकपदगी स्टेटससिदा ड्रग ललोनबा ड्रग सिजिनबा अमदि पॉपी थाबगी चांग असे चादा हुंफु हंथहनबा ngamखी। वारन ड्रग्स कैंपेन असिगी मनुंगदा मणिपुर खक्तदा लुपा क्रोर 50 रोम की ड्रग फाखी। हेक्टर 19 थारंबा पॉपी पांबी कया मांगता खनखी। लेंगांग चंगसिलकपा खोंजंग असिदा मियामनसु मपुंग फाना mateंग पांखी। मियाम फोंगना थोकलक्तुना पॉपी थाबगी मायोक्ता थबक तौबा हौरखी। लेंगांग चथरिबा वारन ड्रग्स असे कांगलुप खुदिंगमक्तनी। मसी कुकी खक्तदा चथबा लान नते अदुबु पॉपी थाबगी थबक असे मपुंग ओइना कुकीना मसिंग यामना खुंदाबा मफम सिंगदा तौवी। मफम अदुगी सिविल सोसाइटी सिंगनसु पॉपी थाबा मांगहनबगी थबक चथरिबनी। मदु ओइदुनसु ड्रग की मायोक्ता चथबा लान असे कांगलुप अमगी मथक्ता चथबा लान ओइना मखोइना सागलखिबनी। मणिपुर असी म्यांमारदगी इंडिया तमना ड्रग पुशिलकनबगी अचौबा लंबी अमनी। मसिना इंडिया की तोंगान स्टेट से महाराष्ट्र, दिल्ली अमदि यूपी नचिंग स्टेट कयादा चाउना अकाइबा पीरी। मसिदा ममान लेबाकी थविनसिन यावरमलोय हाइनिंगाई लेते। मसिदा नोंगचुपलोमगी लेबाक अमदि चाइनासु यावरमलोय हाइबा ngamde हाइना महांगना फोंदोखी। लोकाइना मणिपुरना मी कया चंगलकपगी मतंगदा पल्लदुना चीफ मिनिस्टरना हाई
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯥ ꯅꯤꯊꯣꯏꯗ ꯀꯨꯀꯤꯒꯤ MLA ꯑꯁꯤ ꯁꯨꯞꯅꯇꯒꯤ 6 ꯈꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ 10ꯗ ꯍꯦꯟꯒꯠꯈ꯭ꯔꯦ ꯀꯨꯀꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯂꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯤ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯆꯤꯟ ꯀꯨꯀꯤꯁꯤꯡꯕꯨꯁꯨ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯤ ꯂꯣꯀꯥꯏꯅ ꯆꯪꯂꯛꯄ ꯃꯤꯁꯤꯡ ꯈꯟꯗꯣꯛꯄ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯆꯠꯊꯕ ꯑꯃꯁꯨꯡ ꯎꯃꯪꯒꯤ ꯂꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯊꯤꯡꯂꯨꯕ ꯑꯁꯤꯅ ꯑꯣꯏꯔꯛꯄꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯂꯣꯟ ꯑꯃꯗꯤ ꯐꯣꯡꯅ ꯀꯃꯤꯇꯤ ꯀꯌꯥ ꯁꯦꯝꯗꯨꯅ ꯀꯨꯀꯤꯒꯤ CSO ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯍꯧꯈ꯭ꯔꯦ ꯃꯍꯥꯛ ꯃꯁꯥ ꯒꯨꯋꯥꯍꯥꯇꯤ ꯑꯃꯗꯤ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯀꯨꯀꯤ MLA ꯁꯤꯡ ꯎꯅꯔꯨꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯗꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯈꯤꯕ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯂꯩꯔꯕꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯄꯨꯡ ꯐꯥꯅ ꯂꯝꯖꯤꯡꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ताना ꯐꯣꯡꯗꯣꯛꯈꯤ You see, in the last, the war on drug was launched in 2018. And due to the COVID, we cannot do fast. Then after COVID, we did something. Then after the next government comes, we started again. Till today, as per the satellite report, poppy cultivation has reduced to 60% in the state of Manipur. That became a great achievement. And the arrest of drugs peddler has reduced like anything. Now it has gone through some other state. Road has been changed because of our, active vigils. And in the operation, drugs, we arrested around 60,000 crores rupees drugs from Manipur state, and around 18,000 hectares of poppy plantation were destroyed. But now today's recently one positive step is coming from the Chin Cookie brothers, rightly from the cookie militants that United People Fronts. We include the Cookie National Organization. They have sent out a press handout saying that and instructing to all the village chiefs and the civil societies and all the peoples not to indulge in any kind of drug trafficking and not to do any poppy plantation. It is a good achievement of the peoples of the state and the government of India also. Nisha Mukta Bharat under the Prime Minister of Modi ji, it's also taking place smoothly. Kuki MLA Shingna Thangna Assembly Session Yaudaba Shina Irangasigi Waroshin Purakpada Tintanabagi Machak Ama Oiduna Lere Haina MPCC President MLA K Megasandrana Fondurakli Wafama Singasi Nilakuti Labor Manipur Food Industries Corporation Limited Amadi Lampel de Labor NIC Office Cha MPCC President MLA K Megasandrana Luchingba Congress Party Team Amana Chatkiba Yangsin Kongchat Amada Fondokibani Kuki MLA Tarana Assembly gi mifam thangna yaudabagi matangda paumi singna hangba wang amagi paukum piraduna mahakna hai hauzik lamdam asida thokliba irang asigi waroshin ama puraknaba MLA pumna mangna Assembly gi floor da kanafam thoi tangai fadrabadi center gi matenga loinana Kuki MLA singsu Assembly da kauduna wa khanaba yauhan baibasi paliba lengak asigi tawfadraba thodang amani Kuki MLA Singna Thangna Assembly Session Yaudaba Shina Irang Asigi Waroshin Purakpada Tintabagi Machakama Oiri Lamdamasida Tangdulai Taba Hanjilagna Bakonabada MLA Pumna Magna Amata Oina Assembly Asida Sarugямina Duna Isu Asigi Waroshinama Puragna Bakona Minasi Haina Magna Pongtoki Akhoi Kuki community ki MLA su yaure haraga masi settlement nama porokpa haibasi government sigi mathauni aduna masi yaudaba haibasi solution porokpada awaba oidoini aduna makhoi yahunba yauba haibasi tangai fadaba lei aduna yaudaba haibasi santi porokpada thintha doini aduna aigi side tegi party gi side tegi di masi mo yaugadabani aduga manipur se santi hanjilaknanaba akhoi honaminagadabani santi Natana Hingsana Akoida Kanaba Parjada Lamdam Sida Sakotoranga Parja Kutimak the section Kutimak Ngasi Waribase
violence na hingsa na aikoi kanabam ta porokpa ngamde haibasi history na adum aikoi itihas na khangre mi kaya communal da sinekhiba conflict kaya da sinekhiba mayam se kanabam ta porokhide aroi bedadi shanti na loina mai pakpa oikhi aduna aikoi punna phaminara kanda assembly sida tare tara thokna khanare hairakanda community khudima kuki gisu maitai gisu loina maksi yaure hairakanda shanti karamaina poroksige haibasi khanabana leibak sida phaba porakani hainai thajaba thami Yangsin Khongchat aduga mari lainana mahangna hai Ministry of Micro, Small and Medium Enterprises MSME ge Livelihood Business Incubators Project ki makhada kumjali singani tara taruk tara tareta lupa crore aniga la kumbutara mapan changna samgalakhiba 6 December cold storage plant mai phangdaba amade machinery yadabana maram oiraga kangka thang oiduna leire nakalamaromda Controller and Audit General of India gi report ki matungina Livelihood Business Incubators Project ki makhada laikhiba lupa crore mariga la kuntra gi equipment Humbutara Humdoi Manungda, Lupa Crore Ahunga, La Kuntaruki Oigadaba, equipment Nifuni Toide, Sizinaba Yadana Lady. Dilakuti Food Park Laiba, 6 December cold storage panasi, Chahi Mapan Gimamangda, MSME gi Santang Makada, Lupa Crore Aniga, La Kumputara Mapan Changna Sabaloshin Kibane. Cold storage Asina Miyam da off season fruit sing, Liduna Tamlaga, Miyam da off season Wibamatam da Fanganabagi Pantam da Sakibane. Adubu Laibak Tibadi, Hariba cold storage planasi hek. Haurakpadagi ngasi faubada noma fauba function tawdana leiri cold storage asi khakta tana project kaya ama ngasi lamdam asida mathau tawdana leiri asigumba project sing ase mathau tawhalabade praja miyam da kanaba soidana fangani maramaduna palibalenga gasina atubada project asigi matangda investigation ama tawgadabani haina mahana makatana phongdokhi hairiba nilakuthi food park sida leiribasi paisa kaithokre aduga sahi mapan gi mamang dagi mafam si sagatlaga completion tawre aduga hairiba cold storage masigi facility sina parja mayam da akhoi gi masida cold storage da akhoi gi facility si piraga mayam si karbar tawba adagi akhoi gi matam gi mahai marung lolakpa mayam sing si sida aikoi sida store tawrakanda freezer sida thamakanda unseasoned fruits mayam sing adagi mahi marong mayam yon bagi facility se parja da pigedabane ba ado hairibasi paisa se kaithokre aduga sarakanda thamakanda nongmabok function tawde adu aikoi sports da lakpa kanda aikoi gi kai khumna jariba officer mayofi unobada tha ani kumbadi Chamber taruk leibasida Chamber ani di the horticulture department na sinagi hai adubu hek haukiba akhoi gi masigi function tawba yaba haukibase masidagi amukta haudri Mahakna Makatana Hai MSME ge Livelihood Business Incubators Project ki Makada Manipur gi District Mapanda Tongan ba threat singda thabak paikhanabagi damak sel kaithokre haina Kumjali Singani Kunda Controller and Auditor General of India na phongdokre Hariba report adu da project sing asigi ayam basaruk ideal status ta leire haina palle Imphal West District ki waina Lamphel Pata leiba District Industry Center DIC da embroidery noodles making fruit processing unit dryer machineries hariba unit sing ase project asigi makhada yauri adubu embroidery khak natana atai project sing de machine yadaba maramna thabak leptuna leiba thengnare maramaduna lengakna hirama sigi matangda athuba matamda investigation ama tawbiduna project sing ase hingat hanbada angamba thodang lobiu haina mahana phongdokhi dryer machineries mayam sing akhoi dryer machine thamakanda mayam thabak phangdaba nahasing adagi karbar tawba khopa mayam sing se sidagi training tawba adagi madu use tawba khopa mayam se sumaina thousands of akhoi gi youths unemployed youth sing si sugumba mayam sing si MSME gi makhada asi khudong chaba sing si training piba skill program adagi masa masana yumda thabak tawjakiba yananaba certificate piba guide piba adagi plus aikhoigi leiriba mayam sing aikhoigi sugumba entrepreneurs mayam sing sida linkhalaga hairiba aikhoigi district sing sida masi paikhet kadabane ba do district wapon paikhet bu Imphal West su amani ado hujik phokti aikhoina ubada embroidery loinamak feloi haibadi nate anambana aikhoi uba phangdaba adigi repairing chatki semgiba khokhiba leibase aikoi u asmaina tawba
Hayengdagi phamba haugadoriba Taraganithoi suba Manipur Legislative Assembly gi taruk suba mifam asida haujik thokliba irang asina sokhalaba shingi lo ama sembi uhaina MPCC gi working president KS Debratana paumi singna fongdokre wafam asi ngasi India block Manipur na sinduna moirang phairembam lekai mantopta Manipur gi oina ahanba pangtokpa IDPs Rehabilitation Rally da mahakna fongdokibane rally aduda MPCC gi working president KS Debratana hai hauzik lanjilaktuna relief camp ta leiriba IDPs sing ase kanagi makhada leiribano haiba fawba khangdaba yawnari maramaduna IDPs sing ase gi wakat ama thangat ke hairabadi kanada thangat kani khangdaduna leiba yawnari maramaduna district amagi manungda IDPs ki wakat thangatfam office ama lingduna thamba tangai fadei aduga leingak asina relief camp ta leiriba IDPs sing gi lantum ngakpa ngamdaba sri laibak thibane Numit kharani gi mamangda Churachandpurda leiba maite gi yum ama bom tawduna thugai khibagi video footage ama thagalakpa thengnare maduda mafam adugi DC amadi SP na kari thabak thorang paikhatlabage maramaduna IDP sing asigi khalaga India block Manipur da yauriba political party singna kubna khanaraba matungda IDP sing asigi mangkhraba lantum punsi singi compensation pinaba tonganbo office ama hangduna thamnabagi wakadama lengak asida lankhatlagani haina mahana makataki Honorable Chief Minister, Honorable Prime Minister, unagi hai bisi Praman Andri, Chief Minister na hai bani Praman se kam aina lege dege hai bida Prime Minister office tagi matik chaba ma appointment longna gi bagi memo thokpa leitri Chief Minister gi office tagi su asigum wapam sing khana re hai na chingba Prime Minister hai ka do tatra ma sujala ba gatana asida Prime Minister amana hai ga do wapam sing do oda Chief Minister thamode bising do Chief Minister thambang ragadi unagi hai bi Praman ji Unagarasu Nagi Mai Chadi, Habitat, Unavi Maram Lake Habitat. Chief Minister, Prime Minister, Urato Bakana, Shoi Lake Hirang, Sigi Makum, Sikatani, upon a Palagalay. Adunani, if I act on the same day, Prime Minister, my own way, Yaro, and act on the same day, the similar agent. I do demand the opinion. Tamenglong district ta kanban nong chukibana maram oiraga district asigi manung chana leiba tabanglong khulda chingning khairakpadagi mama macha laikhidrei chingning khaibagi laibak thiba thodok aduda laikhidraba mama macha adudi dwanjanga kamai mapuroibagi meng ringsinglung kamai amasung mahaki macha nupa swai hamgan kamai ni makoi Tamenglong ward number 3 gi dimthanlong dagi ni hairi thodok aduda ringsinglung kamai su sokpadagi Imphal gi hospital amada laikanari mahak Manipur police ta constable loibane haujikna Tamenglong district headquarters ta posting tabani laikhidraba mama macha do masagi khul tabanglong da puduna aruiba mathong mangam pangthoklagani hairi chingning khairakpadagi mama macha laikhidaba thodok ado Chief Minister Nongthombam Birena awaba phongdorakli Chief Minister Nongthombam Birena social media da thagalakpa post amana hai Tamenglong district ki manung channa dimthanlong khuda chingning khaibagi Mama macha laikhidaba do laibak thibane laikhidraba makoi ani gi damak awaba phongdokpaga loinana thodok aduda soktuna laikanariba ringsinglung kamai gi mathau taba ana layangi kudong chaba sing phanghanaba khongthang lokhale hairi nakalam romda tongjai maril rota leiba khopum amasung rengpang ani gi marakta chingning khaibadagi lambi phaunaba ngamdana leiri Imphal Juribam National Highway gi rengpang amasung nungba ani gi marakta su chauna chingning khaikibana maram oiraga lambi phaunaba yakhidre hairi masigi matakta senamkhul manakta su landslide thokibadagi khunja singda chauna kudong chadaba mayokna hale chingning khaikiba mafam sing asida heavy machinery sizinaduna lambi sengdokpagi thabak akan mamongda chathari haina pawsina makhatari Manipur da thogliba irang asina sokhalaba shingidamak central lengakna rehabilitation gi package ama pibinaba Rajya Sabha gi member ningthausana jawbalai sembana parliament mifamda taksinkhre garang chothakiba parliament ki mifam aduda Maharashtra jawbalai sembana house ki puning chingsiladuna hai Manipur da thogliba irang asi haujik yamna nyamtharaklei ikui kuidana tangdulai taba laktuna mahausa gi pibamda hanjilakani haibagi thajaba leire Prime Minister Narendra Modi amasung state ki chief minister Nongthombam Biren gi lengakna Ashanba mideng amaga loinana lamdam asida tangdulai taba hanjil hanaba thaurang sing paikhaliba shigidamak thagatba phongdokle union lengang nasu ahenba mideng changduna honarabade starasida tangdulai taba ase khalathuna lakhanduna lanjenariba sing amuk hanna masa masagi yumda khunda leita duna amade ingna chingna leihanba ngamgane
Matam sangna miyamna irang asigi jaitheng phangduna lakpada pungning wakhal leitana leiningbagi apamba mipum khudingmakta phaunari masi thabakta onthoknabagi dama union leingangna starasida rehabilitation package ama pibiyu matam sangna lamdam asida miyam khunda leitaba yanabagi thaurangsu paikhatpiyu masina Manipurda tangdu leitaba hanjil handuna mahausagi pibam adu amuk hanna purakpa ngamgani hainasu mahana makatana phongdokhi. Sir, it is now evident that the simmering tension in the state is gradually subsiding. Normalcy is inching slowly and there is hope for a peaceful solution in near future. For this, I am grateful to Honorable Prime Minister Sri Narendra Modi ji, Honorable Home Minister Sri Amit Shah ji, Honorable Chief Minister Sri N. Biren Singh and his government for their steadfast, far-sightedness, expertise and untiring efforts in bringing a near peaceful solution in the state. However, if the union government puts a little more efforts and with timely push, the peace process and resettlement could be quickened. People have suffered enough and they need a respite now. So, I demand the union government for a suitable rehabilitation package, a long-term solution for peaceful coexistence and other necessary arrangements which deem fit to restore the peaceful and glorious past of Manipur. Churachandpurda based over Thadau Tribe Council TTC Hariba Loop asi Shazinaba Loopne Lubashina Thadorak Pacherol Amada Thadau Purubasi Kuki in Pigi Sarukamani Hariba si Yumpam Yaudabani Haina Thadau Students Association gi Cherolamana Sangdurakle Cherola Sinahai TTC gi Tawong asi TSA na akan mamong the condemn tawe TTC Hariba Loop asi Thadau in Pidagi Tantokraba Hana Loop asigi President Weramba Yamthong Atopam Meng YT Amadi Atopam Yoy Karana Siamduna NT Thadau Oiba Tawong Singasi Chatharakibani Asigumba Tawong asigi Matangda TTC na Mamangda Anirak Chero Toktuna Sengdorakibasu Laikrabani TTC na Taurakliba claim asigi matungin na TTC asi Kuki NP Manipurda affiliate toba body amani hairiba asi Miyambulana Lamjing Naba Honaba Tawongni Kumjali Singani Taramanga da Delhi the Pangtokiba Thadau Conclave Hiramasiga Mari Lainana Thadau Furupki Apex Body Amoiriba Thadau NP Amasung Thadau Gilup Singase Kuki NP Manipurgi Sarukama Nate Haina Sengdokrabani Wafama Singase so Thadau Furupna Kongpham Chena Lepagaloinana Ahong Bamata Laitri Thadau Furupki Miyamna Jo Unity ki damak matam pumna magta lepkani amade makoi kuki nate haiba khongjang asisu changsin ba haurabani jo hairiba furup asida thadau mizo jomi amade mar yauri adubu irang asi hek haurakpadage kuki jo haina sizinnarakliba sina chamam naba kaya pokhallei kuki jo haibasi jo community ge kuki khaktamak haibani kuki singna chotharakliba anti thadau oiba thawong sing ase khangba ngambagi wangba lansilakle maramaduna Thadau Tribe Council TTC Hariba Sajinaba Loop asina aranba pausing asi sandurakliba si kudakta lepkadabani haina su cherola sina makha tarakle Kuki refugees singna tokhaiba administration demand tawbada yellow forum singi ming seasonaba yaroi National Commission for Scheduled Tribe da aranba warul kaya haizinduna lana lamjing naba honariba Paumilen Haukibna sengdoraktrabade legal action lauragani haina Federation of Haumigi President Sapamja Jadumanina Fongdorakle Kuki singna Kuki furupki manung chali haina haiziliba Thangal Chiru Aimol Purum Chothe Tarau Lamkang Koireng Kom amade anal furupki luchingba sing yauna kabui maitei amade maring furupki mihut singna saru yaduna ngase Manipur Press Clubda pangthokiba mifam amada wafam ase fongdokladuna mahangna hai Kangpokpi District Best Oba Committee on Protection of Tribal Areas Manipur gi mihut Pauminlen Haukib Hairiba Myoy asina National Commission for Scheduled Tribe da Kuki Singi Separate Administration PU Haiduna Pishin kiba cherol amada yauriba apikpa yellow furup sing ase Kuki nate cherol aduda Manipurna India da merge tokiba do Tampaki square kilometer chatret khaktani haiba wafam yauri masida sunatana masagi yek salai leizaba yellow furup macha sing Kuki ni haizinduna furup sing asina khundaba lamsing makoigi lamni hairakliba si aranbani haina Federation of Haumigi Maikedagi NCST da aibache thakre masida namthak tawriba Pauminlen Haukimna numit manganigi manungda sengdokadabane maduna tabatarabade Federation of Haumina mahaki mathakta FIR ama thangalagani haina mahangna makha taki Separate administration
Manipur yaroi makoi separate administration tauge haraba Israel natraga na Bangladesh Myanmar tauge hai natraga Mizoram tauge hai aduga Manipur di makoi separate administration gi mapam leiti akoi yek sarai leiba lamdam sing indigenous people singi oiba amata ngaiba iramdam ni haibasima akoi sabchaba phirema kuna thamjabani aduna koigi ngasi lengbirak liba singi proof mayam ubiri dani proof mayam singsi akanba amusing chechenaba amatoiba pangaduna koigi akoida thomjalaiba amadi separate administration taliba kamu singsi mayokta punalan thengnamenengani Ngasigi mifam aduda saru yakiba tongan ba yellow fruit singilu chingba singna so pongminlan haukibna thamkiba wafam adu aranbani Manipur ki yellow mi oina chahi kaya lairaklaba fruit singa se kukini haiba yaroi makatana su yellow mi oina dumak laikigani haibana chingba wafam kaya fongdong narakhi tungda no separate administration no cookie hills in Manipur yek salai leijaba fruit kudingma Manipur ki yellow mi ni haibana chingba slogan singsu lauki अखोगी लम से सदर हिल्स मनुंगदा अहन बददी मसी थंगाल हिल्स है नसु कौबनी थंगाल हिल्स तगी सदर हिल्स हाउसिंग न कांगपोकी district lakpani ado lamdi akhoi lam si yam chawe aduna lam masi pambadegi makogi separate administration ji yawan na honare masi akhoi yaning dabadegi akhoi federation of army akhoi gi taina akhoi chatminari ba hurup singa pulabna masi ngasi si pangtokpani makoina pamleba separate administration asidi naga gi lam masi de yagadaba man Manipuri degi lerlaba history oiba kangchup chiusi aduna khana ningthau palingida ningthongna ada pothapam banglo na leramba mapam amani aduna ngasi di khangongdana mayam moigi koki haisina changsalaga chiru chibu warfare onthok bisi yam ngai jede bai ngasi su akoi yelawmi ni khayeng su ikini hangsi su ikini tungda su lakini Manipur Imaleba sida koi lengdana Manipur yelawmi ga punjelakanda thabak changsinjagani khudimukta akoi su saruk yajagani Manipur kaibe yaroi Kharam haibasdi aikoi gi khwaidigi Manipur manungda ariba jati amani masigi khul masigi jati asibu moi kukini haibase khoi yaningde aduna matungda su asigumba olai palai gi thabak se tawidana aina press conference da aina haijabani laikot haibal lamasi yam pak chawi ariba khunni yelhawmi ni adui matung inna hoji pawminlen haiba haukipsina laikot komasibu red administration tanbegi ming laikot habamba sidi aikoi laikot na yaningde haiba singasi press mai kai dagi aikoi na phongdok charibani no separate no separate no cookie hills no cookie hills we 7 lakh salai are indigenous people of Manipur we 7 lakh salai hobi are indigenous people of Manipur Paugi marak thana atenba break ama lominasi Sky Hospital providing 24/7 emergency service of heart attack in Manipur. Don't delay, reach out immediately. If you are having symptoms of heart attack like sudden onset chest pain, breathlessness, pain in left arm, heaviness in chest, collapse, etc., hurry. Consult our experienced heart specialist for best treatment to increase chance of survival, and our available services are EPS RFA for palpitation, device closure of AST, VST and PDA hole in heart, coronary angioplasty and stent implantation, pacemaker ICD combo implant, balloon dilatation of heart valves, all kinds of open heart surgery, coronary artery bypass graft surgery, surgical replacement of heart valves, MVR, AVR, TVR, any other children with birth heart defects, etc. Heart OPD timings 9 a.m. to 4 p.m. Monday to Saturday, Sunday emergency service only. For more details, please contact reception Sky Hospital. Imphal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam gachunaba mongda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care,
recovery convergence meeting asina singbani Malaysia gi Malacca da leiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngamkrei treatment center asida leiriba staff pumnamak national amasung international gi thakta training fanglaba ngaktani hafta khuding gi medical officer na treatment lawriba khudingmak routine check up tawduna yamna checksina layeng chathai amaromda treatment center asida leiriba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimak tanabiu Break matung miyambu taram nokchari makataba pau pizare. Dehydration thengnana ba khonabada oral rehydration solution ORS sizinabana khwaidagi maruoiba pambaini haibasi miyamda mayek sengna khangan bagi tangai fadaba lei haina maipak pe hospital gi managing director Dr. Khoirom Tombana phongdurakle Imphal gi nore osida leiba maipak pe hospital da pediatric association of Manipur na sinduna pangthokpa ORS degi thoram da wafamasi phongdokladuna mahna makha tana hai ORS degi thauramasi oral rehydration solution na yoibada piriba kanaba kaya do mayek sengna khanganabagi pantamda pangthokpani dehydration thopa matamda hagchangi phibam mahusagi mawangda hanjul hannaba khwaidagi laiba pambayasi ORS sizinaba shina oiri ngasidi chawkhalakpagi matungina marketa makhal makha kayagi ORS panglei mamang takta diarrhea na maram oiraga angang kaya khangu takta punsi lomlambado ngasidi ORS sizinabadagi aduki mate hanthakre haina sumahana makha tana phongdoki breastfeeding simu phaba leite akhoi kano sansar sida semoi ba sarai ba nutrition ki mayam mama le mise pasina breastfeeding tobu ya daba breastfeeding na contraindication liba only 1 or 2% adu mugi dang da tobu wani maru oi badi breastfeeding is the best ni simang ko amka su absolute breastfeeding haidana 6 months to pithak ngomati madu pithak ki angang do maduna mai magi kano du da proper oi da bagi man fluid roi breastfeeding to da regular to amaga artificial feeding bottle na to ki amaga compare to da mai magi progress of kano si yang view mai magi study kon sia adna breastfeeding to busing sina hena higher level to na magi khudong chawa performance intelligence everything example performance so na hengkal kani man maduna ORS asisu tawna tawna in haijak ma haigban ba tawna kayuma lerga di breastfeeding tawda kayim ta restriction tawde adu galwenal benana breastfeeding se adu tawniu Lunan bana diarrhea dagi ngak topangami amadi ORS sizinaduna isagi hagchang ningthina ngak sensi haiba wakalona sigi makada pangtokpa tawramaduda maipak pi hospital senior pediatrician Dr. Thangzam Nabachandra Manipur amadi Tripura gi EB CIAP Professor M Kameswar amadi PAMGI Secretary Dr. L Bashanta Su Saryaki Katrigao ACG Yantoktana Ladiba Cheng Sing Asisu Leptana Yantokley Makatana Fanghodriba Sing Panghana Bapanabada ACSG MLA Amade Miam Nasumating Pangbiu Haina CAF and PD Department ki Director Robertson Asemna Fongtorakley Hiramasigi Matang da Ngasinitiay Patu Tekta Laiba DIPR gi Conference for the Pangtokiba Paugi Mifamda Wafamasi Pongdokladuna Director Robertson Makatana Hai Asia Sida Ladiba Cheng gi Watok Asi Mamang Chegi September Amati October gi Cheng Pangde Haiba complain ama lakiba dudagi haurakibane complain adugi makha tarakoina police ta thizin hallaba matung miyam da Cheng Panghan kre amade napsagi karchu beneficiary masama sada laire haiba report lakpadagi makha tana department na Cheng yanaba honaki Maduda su MLA bu saugatpa miyoi singna department ki Cheng yanba chaluba miyoi singda kian khangan bata natana Cheng munge tawraki haiba report su lai masigi makha tarakpada
FPS agent-singgi matam loikibadagi anoba agent-sing amuk haplaga hauzik tha nipan ki cheng yanba haurakli masida amu beneficiary maseng kaktharaga chengpi haibagi wahauda ngarang DC da amuk thomjinduna irang thokre masi sumamang da laikiba wathok asigi matungina napsa card holder sing nauna verification taunaba order thokiba duda lakhauda ba myoi sing oigani haiba thazabalei pumnamak asi kokhanaba hauzik yatnadaba singgi cheng leptana Yeliba shida miyamna su sawatpiyu aduga wadhauriba beneficiary singi oina su masa masagi napsa card sing DS oda verification gi damakta purakpiyu verification mapungfa na hek loibaga ngarang yanakiba September 3 faubugi manungda wadhauriba cheng saruk sing miyamda yauhanaba honariba sida ACSC gi MLA amadi miyamna su sawatpiyu haina mahangna makha taki Koigi lamdam sigi maijing pubiriba koi honorable chief minister amadi department sigi head oibiriba honorable minister Kafen PD nasu koigi right eligible beneficiary sing sida koigi napsagi beneficiary sing sida cheng si soidana yohonabase yam closely monitor tawe aduga moina su yam valuable support lagliba sanglaba thamanga trukse moina su monitor tawbiduna karmaina sengwa beneficiary sing da PCG habise koigi su valuable support tawbiri aduna media da karida phangbiriba mayamsena khangbiriba akhoi honorable minister na responsibility lobiraga hanagi APS agency na prajagi phangpham thokpa NFSA rise to yelam dabdu akhoi honorable minister na daita lawraga magi pham thaduk haibadudi haija ningde Manipur thokliba irang asida village volunteer force BVF Manipurna senkhai thumkhai tawkiba natraga lanai case amaga mari lainana sel tana ba khona kiba laite haina BVF Manipur gi wangang loi yumnam jibana phongdurakle Kanchipurda leiba village volunteer force BVF Manipur gi headquarter da pangthokpa paugi mifam amada wafam asi phongdokladuna mahagna makha tana hai kanagumbana BVF gi ming sizinaduna senkhai thumkhai tawramba thengnarabadi miyamna manangna police station da pau pibiduna logi matungina chairak phangana ba Panabada Mateng Pangbiyo. BBF Manipur se Manipur gi apun basaktam ngang naba sapong lakibane. Sapong lakba matam aduda su BBF Manipur gi Chief of Army natraga Commander in Chief haiba pham thamkiba leite. Masigi mathakta school college samadi office singda senkhai thumkhai toba mi pharaga phuchaiduna seltana ba hona kiba mata ngasi fauba leitri. BBF Manipur gi ming season aduna tongan ba mafamda senkhai thumkhai toriba amade lona yadaba kanglon kaiba thabak kaya toriba si BBF Manipur ga hiram amatada mari lainade asigumba thabak sing chathariba myoi singa sina tunglam chatta thonglakpa afapatagi tekcha khudingma pugadabani haina su mahagna makhatana cheksin wa thamki अखोगी VVF से हाइरिबा फम मयाम अमसी सिगी मथक्ता अखोई एडवाइजरी अखोबु ताकपि तंबिबा सोइबा यादेको लैबा मियाम गिनी हाइदना लैबा अहलन मयाम अम लैग्रे अदुदा मसीदा अखोना तमजनिंगिबदी आर्मी ऑफ चीफ कमांडर इन चीफ का हाइदना BVF की मरक्ता मयाम सिबु कंट्रोल तोबा लीडर नि हाइदना आर्मी ऑफ चीफ आर्मी इन चीफ एंड कमांडर इन चीफ का हाइदना लैरिबा वाफम से BVF की अखोगी लैरिबा मयाम सिना पुल्लगा खनगिबा मतमना मसे लैतबा वाफमने मरम मसिना ngasiदगिदि BVF ता आर्मी इन चीफ नत्रगा कमांडर इन चीफ हाइबसे लैते मफम दुगी कमांडर ना अखोगी लीडर ने मफम दुदा तौरिबा थबक थोरम खुदिमक हेडक्वार्टर गा तानरगा मफम दुगी कमांडर दा सिनबा ngakतनि हाइबा वाफम सिमा थमजरी Lamdamasida Tangnakiba Len Yauba Kanmanong Lenushidaduna among at Tohan Krabashinda, Langang Napiba, GI Shid Atuba Matam da Pangan View Haina, Naurem Tong Samusang Lightem Bilaktagi, Waidana Patina, Marilena Bashingi Puning Jingsila Clay. Langang Napitarapa, GI Sid Pangdabaga Marilena, Naurem Tong Samusang Lightem Bilakta Pangtopa, Paugimi from Amada, Wafamase Pongdok Laduna Mahanga Hai, Handak Len Yauna Chukiba Kanmanong na Naurem Tong Samusang Lighta Ladiba, Yum Sing So, Chauna Amangata Toki. Amangata nang labashing adugi report hagatuna lengang na GI seat pitharak nabagi list thadorakpada ming yaurabasu ngasi fawba imung ayamba phangdri masina maram moiraga hausi fawba yumgi tin sindaba imung kaya ama leiri maram aduna hiramasida lengang na ahenba mityeng changbiduna atubada GI seat fangan biu haina mangna phongdokhi
Asi aigi yum asisu jinga sinba ngamtadana hoduna ngasi phawba nong juraga leiri akhoi gumba kharadadi phanghodre aduga phangoi kharadadi phangre madugi damakta nuaitaba phongthokchari mi humpu gi mayasi phangdadana ngasi phawba leiri adu sarkarna masaista amtang yeng sangsinbirau khoi leitaba lairaba ngaktani langi chaithengna awaba taraga imungi awa na punaduna leiri bani supham nomphamsu athong khangdana hojiksi yang wana hingibani isa singi lairik laisu tambagi honagadra sanabagi bu honagadra mayam sigi honaringe maraksida lena mu yumji pudabire lena pudabadagi yum hoduna hojik tumpham chapham khangdana khoi khangduna leinari Coordinating Committee of Disturbance Free Education John Dimana Mahiloisang Singamade Mahiloisang Gamari Lainaba Sector Pugnamakta Makalamata Gairapan Bibiganu Haina Chonsilakba Kongjang Chogaladuna All Manipur Elementary School Teachers Association Amestana Sinduna Porom Patalaiba JDO John Tuda Wakan Mipam Pamkre John 2 Imphal East District Lairiba Assembly Constituency Taragi Class 1 Dagi 8 Fawbagi Oza Singna Saryaduna Pangthokiba Wakan Mipam Aduga Mari Lainana Amestagi President Konsam Thoibana Hai Kumjali Singani Kulumdoi ki me ahumdagi chotharakli ba irang asina maram oiraga Manipur miyamna thengnari ba awaba singa sigi marakta education sector da lairiba Oza community amadi mahairoi khunai da thengnari ba awaba se kokhan biu haiba demand da wakat kongjang ase changsin bani COVID-19 na maram oiraga mahairoi singning thina mahimasin tamba phangludraba matung Mamang chahigi me ahumdagi thokliba irang asina maram oiraga matam sangna lairik tamba phangludre Irang khara pharaklaba lairik tamba horakpa matam asidana mo mahiloisang singda puba thangba ngamloidaba selgi demand kya tausinduna education sector da chauna akaiba pire irang asida oza singna pangba yaba selgi amade pangalgi mateng kaya ama pangduna lakli makatana angamba mateng su pangkigane tobadabu education sector da ayadapan piba thawongti tobiganu haina mahakna pongdoraki Demand mayam ama ikoi da thambirakpa amni habirakpa ikoi gi site gi so ikoi gi tawbung amma ikoi gi thakta ikoi khaina dana thangkan dana ikoi kibi am kargai mateng kai su leba kini samaj gi dongtani ikoi pon mi se hairo ikoi mi pa ya ba adi to ya ba ku to ki bi su ikoi gi site gi su ikoi dai gre bani matu makta da ikoi gi connection mayam ama yam ba adu lona la frontier connection mayam ama leiba alom phung connection mayam ama leiba sina Sigumbaги kay no si dai like ko da sing se lena ta na mai masing tam alang si takpi tam bi bung ngi tha to ko la la pa chei sa tangai fa da ko da sing se mai ba masing ni society si dai ko ni lo an bo ko nai sang na na sa ko nai sing mayam sing si dai ko apil lamadi ko sigumba ni pham masina sing se pham tong ni 2023 gi me gi tang ahum dagi irang horpadagi asina maram oiraga like tamang khangdadana angang mayam tambangang dadana kaya da waraba adubu school ka ba hawro haibadagi amo hawbadagi oja singje swai area de imphal area de leiban natana atopa area de like tamma phangdaba aduna maram oiraga adu maina leiringi maraksida school amadi oja singda awaba piba karigino haiba matamda sangai thungai mayam che sina angak pa phanglaba oja amadi chatra da awaba pire like tamang khangak tre akhoi oja che aduna maram oiraga free education John Ohen Moirang STK MLA Thongam Santina Water Resource Department ke Executive Engineer ga loinana Moirang Low Canal gi hose oiriba pibam yangsin kre yangsin kongtara du da Water Resource Department ki Executive Engineer IMD to Tolerance Saka Department asigi Assistant Engineer L Hemanta General Engineer N Manson Upapradhan M Muton Pradhan Brozen Susaryaki Yangsin Kongtara duga mari lainana Executive Engineer Tolerance Sakana High Canal gi damag hauzik DPR saraga leire Delhi dagi expert sing laklaga High Canal gi survey tawba hururabani adubo hauzik Manipur da thengnari ba irang asina maram oiraga survey tawba lep kibani hauzik ti irang ase khara nyamthare haina loba yare maram aduna survey team adu lagna bahaikre Low Canal gi oina de canal tengbagi thabak anirakti pangthokre hauzik low matam oibanina canal ase tengba yakhiroi Hayamadi Low Canal Manungda Palthingduna nga phaba low lok paloi kraga canal manungda charu thada duna mai thaba natraga ngai haki lambi oina ba khona ba amade napi haujilakpana canal asi punjilakpane masida khunja amadi lomi singna su angamba thodang lomina se haina su mahana makha taki अखोई डिपार्टमेंट खक्ता
खतंग अखोइना लोइना तौगनी हाइबसे अदुदि कैदोंगाइसु सक्सेसफुल ओइरोय अदुना फार्मर सिंगी लोकल सिंगी मतेंग याम दरकार लई करिगुम्बा इसिंग थारकपा मतमदा नोंग चुबना खंगदे इसिंग इचाउना खंगदे इसिंग थारकपा मतमदा खितंग काइबु खोटपु यावरगदि फार्मर सिंगना थोक्लाअगा खितंग मतेंग पांगबियो डिपार्टमेंट खक्तदा ngaibigनो हाइबसे आई रिक्वेस्ट तौजनिंगे बिकॉज अखोइना तौबा हाइबसे नखोइगी दमक्तनी आइसिदि अखोइगी थौनते डिपार्टमेंट ला तौगदबनी हाइना खनबीदबा अदो अखोइ खुद समनरगा पुलप चटमिनसे हाइबसे आई फार्मर सिंग द रिक्वेस्ट तौजगे लोकल गा डिपार्टमेंट गा खुद समनरगा पुलप थबकसे माइना खुद समनद्रगदी थबकसे सक्सेसफुल ओइरोयबा अदना करिगुम्बा मरक्तुदा असोइबा खितंग लैरगदी मयामनसु थोकपिरागा एसि मफादी सेम हौरगे कोना सिसि लै हाइबतो नोइगी कोऑपरेशन से यामना दरकार लैये हमसे आई हाइजन Manipur थेंगनरिबा इरांग असिना मरम ओइरगा मोरे अमसुंग चुराचानपुरदगी लांजेनरक्तुना अकामपातकी आइडल गर्ल्स कॉलेज रिलीफ कैंपता चंगजफम लौदुना लैरिबा अंगांगसिंगदा जवाहरलाल नेहरू डांस एकेडमी मणिपुरना जगोई इसै अमदे थांगता तंबिबा हौख्रे खोंगथांग असे मणिपुर की गवर्नर अनुसुया उइके की पाउताक मतुंगिना एकेडमी असिगी डायरेक्टर पुखरमबम बिलास के मिटेंग मखादा पाइखतपने जगोई इसै अमदे थांगता तंबिबा श्री लमदम असिदा लैरिबा तोंगान तोंगानबा रिलीफ कैंप सिंगदसु पाइखतकनी हाइरे खोंगथांग असे रिलीफ कैंप ता लैरिबा अंगांग सिंगबु पुकनिंग वाखल लैताना लैहनबगी पांदमदा पाइखतपने अमदे एकेडमी असिगी तोंगान तोंगानबा ओजा सिंगना अंगांग सिंग असिदा ताकपी तंबिरी हाइनसु पावसिना मखातारी मशागी अनाबा अमना मरम ओइरगा ऑपरेशन तौनबगीदमक जेनिम्स हॉस्पिटल के मेल सर्जरी वार्ड लैरिबा लाइमयुम पाइलटता मणिपुर ड्राइवर्स एसोसिएशन MDN सेल की तेंगबांग खुसिनख्रे तेंगबांग खोंगचरदुदा एसोसिएशन असिगी प्रेसिडेंट साइकोम बाबुदोन एडवाइजर गंगा जनरल सेक्रेटरी संजय खेत्रीमयुम असिस्टेंट सेक्रेटरी खुंदोंगबम संगीचरन अमदे मेंबर कयाना सरुयाकी जेनिम्स हॉस्पिटल लाइंग चथदुना लैरिबा लाइमयुम पाइलट मोइरांग ngangkhalawai लाइमयुम अंगौ सनागी मचानुपाने महाग ड्राइवर की सिनफमदा चही 15 रोम मियाम की थौगल तौदुना लाक्नबने तेंगबांग खोंगचरदुगा मरी लैनना MDA के जनरल सेक्रेटरी संजय खेत्रीमयुम नहाई मणिपुर की इरांग असिना मरम ओइरगा गाड़ी चेनबा यादना लैरिंगै चेरक्ता लाइमयुम पाइलट मसागी अनाबा अमना मरम ओइरगा लाइंग चथदुना लैबा सिदा MDA ना अहानबगी ओइना सेलगी तेंगबांग असि खुसनबने मखाताना महाग के ऑपरेशन तौबदसु मतेंग पांखिगने कनागुंबा गाड़ी थौबगी सिनफमदा लैरिबा सिंगना अवाना तारकपा अमदे अना अयेक यावरपा मतमदा MDA दा पाउ पिबिरउ MDA ना अंगम मतेंग पांगनबा सेम सादुना लैरि हाइनसु महाना मखाताना फोंदोखि मोइरांगी ngangkhalawai लाइमयुम पाइलट शर्मागी अनाबदा ngamjaba khratang mateng pangjarami amasung mahakse akoina nahan haukiba yumjagsa nimitagi जेनिम्स की सुबलेंगा वरी सानरा मतुंगदा सुबलें साहबना तापीरा खतम गिमतुंगिना मागो सर्जरी वार्ड सिदा मेल सर्जरी वार्ड मखाताना डॉक्टर ना लायंग भी इनका जिपो अदम लेजरी अमसो महाकी ऑपरेशन की दमकता तंगाई फतबा मणिपुर ड्राइवर एसोसिएशन तरफदगी ngamjaba मतिम जो मखना मखाताना पांजगे हाइबतु माई मैंग फम थमजगे अमसो कनागुंबा मियोय छिंगना सुमाइना अखोगी थोनिंदबो थोदो थोलपा बोरो हानाई ओइरो ड्राइवर सिंगी मरुइना फैमिली सिंगी मरक्तगी अखोगी मतेंग पाहनिबा नतगना पंगबी हाइजबा लेबो तारगदी अखोइदा पाउ पिबिरो अखैदी मणिपुर ड्राइवर एसोसिएशन ऑफिसता अदुगा अखोइना मणिपुर ड्राइवर एसोसिएशन अखोइना ngamjaba खा दं अखोइना पांजबदु अखोगी गंबो जगे हेरमा yang फम ले Athletics मशानदा इंडिया मसुंग मणिपुर की मिंगचत कया पुरकपदा नतना हगलगलिबा सानरोय कयाबु मालेमगी थाकता पुखलंबा मोइरांग कुमाम लेकाइदगी कुमाम निपा मचाना मनु मतम चादना लैखिदबदा मोइरांग एसगी MLA ऑफिसना सिंतुना अवाबा फोंगतोपगी मिफम अमा पांगथोखरे मोइरांग पिलेम लेकाइद लैबा MLA की ऑफिसता पांगथोखिबा अवाबा फोंगतोपा दुदा सरु याकिबा मोइरांग एसगी MLA थोंगाम सांते NPP मोइरांग ब्लॉक की प्रेसिडेंट PH मगा MLA की एडवाइजरी कमिटी मोइरांग केंद्र प्रोग्रेसिव फ्रंट की मेंबर सिंह अमदे NPP मोइरांग ब्लॉक के एग्जीक्यूटिव मेंबर सिंहना मिनिट अनी तुमिना लेप्तुना अवाबा फोंगदोखि अवाबा फोंगदोपा दुगा मरी लैनना मोइरांग एसगी MLA थोंगाम सांतिना हाई लैखिद्रबा कुमाम निपा मचा मसागी चही 34 सुख्रे ओजासी इंटरनेशनल वेटरन एथलेट अमने महागना मोइरांग खक्ता नतना मणिपुर की ओइना एथलेटिक्स की मशाना कयादा सानरोय कया पुथोके महागना इंटरनेशनल की थाकता मेडल कया लौरखरबा सानरोयनी हाइना MLA थोंगाम सांतिना फोंग सिंथाखी
ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯍꯦꯟꯅ ꯃꯍꯥꯛꯅ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯃꯥꯅ ꯇꯧꯕꯤꯔꯝꯕ ꯃꯥꯅ ꯄꯤꯔꯝꯕ ꯃꯥꯅ ꯇꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯃꯛꯇ ꯃꯥꯅ ꯀꯠꯊꯣꯛꯎ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯌꯥꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯍꯨꯠꯁꯦ ꯀꯅꯥꯅ ꯁꯤꯟꯕꯤꯒꯗꯒꯦ ꯈꯟꯕꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠꯁꯤꯡ ꯑꯃ ꯊꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯣ ꯑꯣꯖꯥ ꯅꯨꯄꯥꯝꯆꯥꯅ ꯑꯗꯨꯃꯥꯏꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯪꯁꯥꯔ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕꯗꯨꯒꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ ꯑꯅꯤ ꯇꯨꯃꯤꯟꯅ ꯁꯥꯏꯂꯦꯟ ꯂꯩꯗꯨꯅ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯍꯥꯛꯀꯤ ꯑꯠꯃꯥꯅ ꯁꯔꯒꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ LPP ꯃꯣꯏꯔꯥꯡ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯖꯔꯤ All Manipur Students Guardians Organization ki Founder General Secretary Oinam Yaimana manung matam chadana laikidabada organization asina awaba phongdurakle organization asina thadurapa charola mana hai Oinam Yaimana manung matam chadana laikidabada organization asigi members singna minute ani tumina leblaga awaba phongdokibaga loinana mapugi laikoda laikidrabagi thawai mirelna ingna chingna leiruna ba thauniki mahangna laikidabada imung manungna thengna hawriba awabada organization asina saru yari haina cherola sina makatari Aroibada Maruba Pamuka Hana Pizari. Mashagi Yumda Hanjinba Yadana Ladiba Nupi Angang Singh Mikam Mirau Khol Singh Prime Minister Narendra Modi na Tashin Adana Ladiba Karigino Haina Lok Sabha ki member Alfred Atharna Hankre. Manipur ki Governor Waina Hayengwa Saglaugadoriba LUXMI Prasad Acharya ngasi Imphada Thunglakibaga Loinina Chief Minister Nongthombam Birana Luchingba Ministerial Timamana Taramno Okre. Manipur thokliba irang asigi mapung oiba hawrakpham de drug lalonba sing thingluba amade lokaina Manipur changsilakba sing thinglubadagi ni haina Chief Minister Nongthombam Birana phongdorakle. Kuki MLA Shingna Thangna Assembly Session Yaudaba Shina Irang Asigi Waroshin Purakpada Tinthanabagi Machak Ama Oiduna Leire Haina MPCC ki President MLA K Megasandrana Phongdorakle. Hayengdagi pamba haugadawriba Manipur Legislative Assembly mifamda haujik thokliba irang asina sokhalaba shingi law ama sembyu haina MPCC ki Working President KS Debratana taksilakle. Amadi akanba nong na maram oiraga Tamenglong District ki manung chana leiba Tabanglong Khuda chingning khaibadagi mama macha laikidrai Chief Minister na awaba phongdorakle. Ngasigi oinadi mata asida Times of Manipur ki Manipuri Pau loisinjare midyang tabirba singbo muka hana krumjare.